Itin inaw IT road balay ba pum nabak ipa apu ibil pabu isugigming da kujum jari ngasi gi thodok haining de ba very sad new haise mayam na su Facebook loina ujarani oire se ekhoi gi area da santi le hanse hai bisi han degi haibani ngasi phawba santi oina lae adumak thodok di leite adubo hojik su aina haijening mani ai ngasai su photo khara post taurak bi khre ekhoi gi former MBC General Secretary pu visit lo ma masamak yauna pastor ani most gospel popular YouTuber amasu yaure pawgolen haibanu pasi naha gani hojik ahangrok gi ekhoi IT road gi tuilang area gi mana kano yingsin bani baptist gi se adu hoi taisin number 1 ate adu kuki khun marakta haiba tare si emboss thok pasi puri brand ke sitlo yauna hen nungai te ba ma si puri brand ke sitlo se magi mama si lengmai jalengrong naga so oiram bani oirega se masi gi magi numitti lakchare aina naga ne taisin banate meitei ne taisin banate adu asigum basi thokhan basi mi oibegi pin deba ekhoina phongduk chaba wani ekhoi IT road da se asigum basi thokhaloi se haibse ngasi su parthana tokse adubu ekhoina public na su devils asigumba satan lake haide ekhoina thingba khotpa tawgedo buse ekhoi gi khud da su laye haibesi haijeningi mamange gi 94 se forgive and forget so tawrese yare adubu litan de kisu hora isin naw tangkui koi ga kuki koi hatna ba hora masi phawba leptanu na ngarang nahan so molnoi su mai thare adom gi su thai adom su thai adum toina leibasi nungaite haina ekoi IT road kupsi use tawrega haijaba wane aina challenge tawbusu nate revenge tawge haibusu nate nadi nai sumai mi oiba ma sumai punsi lo haibus itin na hayo IT road khak nate asum mi si hatna bagi pok pra ekoi bisu Manipur si loire pum loire adubu isole ko paithna tokse ai basi haijabune ai ngasi laman khumge adubu eigi wasak wahai sida taning de bolai di please forgive me excuse to be adu yam isor gi manai nu pa revenge case lo hojik su kuki da kwai di khoina hindi da hai de mana hawa isor gi maram da yam na khangba doctor revenge oi bi yare aina haibisi lan na lobi gino ekoi etia area da sumai thokhaloi se atai gi area da su thokhaloi se hai ni mi oiba ama siba haibisi nungai te bone ichine naw lengmai naga hayo tangkul naga hayo kuki hayo yaringei prabhu isu thajaba mi khaktane adubu mi haibisi ishor na simba khaktane sumai tawroi se haibisi loina pamjabane adubu area gi khutta lei area gi public gi khutta lei tawroi se please kana gona haron sange control to biyo sa hat pire ga thokro ai khoi dum lei jare ga yo adubu last ta haijening bisi khun da kana gi khun oire ga kana gumba ngaw sin yu ngaw ba khot palaw ba aduga bite kan na thoba gumba lei so kana excuse to bi se moi da mai cha khaloi se haining bane angang khoi se uji control to bangam de khoi sa gi khun se da yam control to se haijening ni